ngasi ayu phongkiba toan toan manipuri si phongsingdigi amasum thokiba thawdo thoksingdigi maru oibe I pausing khonga saraga manipur top channel gi maikeidigi mayam da thamjagi ahanbada truck na guwahati digi lupa crore amagi pot pukhraga mapuda sinedana moirang da yonthoklamle impal da leiba lalon basingna atop state gi lupa crore kaya gi pot chenduna truck ta hap lagi impal da pothorak laba matungda mapuda sinadana naronda yonthokpagi thawdok kayamaru manipur thokle asiguma thawdok singsida siena bu huran basing manipur police na fanana ba akan mathabak lakhot pidabadagi penadre guwahati dagi impal da pot pukhraga mapuda sinadana pot amasum pot pukhiba truck animak mangkhre haiduna guwahati dagi barpeta da leiba Karjar Singh Kuntraga Mari Koba Miwe Amana Moirang Police Station Hokiba September gi kunga tarukta pot mapuda sinabidre haba wakat ama thasigi marida wakalaki maki wakat chirola duda tata truck NL 01AD 661 lupa lakh kunlom gi mamal oigidaba tata steel hapkhraga mangkhre haina pali kangkhong taraga mari panba truck aduda ton nifuga mathoi romgi iron bar sing hapki masigi sumathakta mompak bundle kun romsu impal da pukhi hairiba polam sing asigi manungda iron bar ton 31.990 rumdi singmairong da leiba merging commerce private limited ki mongsagai da leiba godown da thagadabani aduga saurakna iron bar ton tara amasum mompak bundle kun aduna truck mapu oiriba guwahati gi lalmati gi Durga Mandir Manak lane number 27 da leiba Ranjit Singha kowa Punjabi sigi hapkibani Tata Steel gi iron bar gi mapuga naknaba miyo amana pauksi isidai tha sigi mari gi nungthil pung amarom tabada truck mapu oiriba Ranjit Singha na mobile phone maki truck adu mangkhre GPS da yengbada moirang da leire haiba khangmangamle truck amasum maduda hapkiba potlam singadu Pangnana buhonabada mateng pangbiyu haina so haijarki maki wafam du tara batungda truck mapu oiriba Ranjit Singha gi manaw no pa amasu impal lairamki makna hana truck adugi khungul lirurubada moirangi hemam community hall gi manakta leiba godown amagi mayada leire haiba khangmangamki numit adumaki nungthilda makna moirang police station da sangsinduna manggiba truck amasum truck aduda hapkiba potsing huralaga yonthokpada senabasing phabina bu wakatki masu wakat adugi matungina mafam aduda police ki team ama sangshinki police ki team aduna truck adu phanglaba phawbada truck tagi posai lautharaga atopada thaidokpada senari ba miyesing manak adu waida lairamba uki adubo police na makhoi amata phabiki de haina nungaitaba phongdorakli thajaba yaba mafam dagi phangma paun hai truck aduda hapkhiba mompak mayam adu numit adugi ayukta atopa truck ama laklaga pik thana haptunu mafam adudagi puthoki aduga maduda happa sandaba yot amasum mompak sing adu atopa recovery ben amada laktuna pukhi su haire aduga hariba gari ani edu Susampur maikei rom da thauraga sakhi hari yot mapu amasum truck adugi mapuna pauksi asida haiki mangkhre hariba truck aduna pukhiba potlam sing hemam community hall adugi mayada leiba godown amada pot sing adu thaidoklaga thambagi khudam phangi maram aduna godown adugi mapu fagadabane Wang pang tauraga sigumba transporter singi thajaba hatpa huran bada senaba singa du kana no haiba puthokadabane truck adudagi pot lau thabada kana yawbagi haibagi photograph sing makhoi dalai hairiba photograph sing adu da scenery bi sing adu phabagi mahutta police na mafam du yawbu huran ma myam adu loinamak sien khre haina thaidoktuna pakhum pirakpasi police ki thamoi sengna thabak tawdabagi matau utpane truck adugi driver amasum handerman su load khibadagi thiba khangdri amaromda Haukiba September gi kunga tarukta Impal Police Station lupa lakh taraga mapan point kunga mapan longi mamaloy gidaba Tata Steel Ton 31.560 truck AS 25 EC 8795 ta hapdaga Impal puthokiba thiba khangdre mapuda report tawradre haina laimayum Hemanta Sharma koba kongpal kongkham laikai digi miwe mana wakalakhi haina spouse na pali Makasa tharakpoina topa pau khurana mo puari da ahan boina Impal College ki gate mahiroi sakya mingsal haunaba hingya rekhre masing yamlaba mahiroi kyan ahan ba semester gi mingsan ba phangnaba tidim line da leiba Impal College ki gate hingya rekhre college asi ahan ba semester mingsan ba gidam mamang da dangka anirak thokna
mark basis da mahiroi singi selection list thokrabani adubu handak COVID-19 na maram oiduna class 10 amadi 12 ki exam promotion pikibadigi mahiroi pass tawbagi sang yamna wangliba sigi yenglaga Manipur University makhada leiriba college singi intake capacity henganaba khangalakhiba matungina Imphal College ki oinesu seat chani henganaba order thokibani hairiba seat chani asi arts stream da nupa yankai science stream da nupa yankai amasu nupi yankai lawgadabani hairi nauna lawgadariba miyoi chani asi hanagumna mark basis da lawbagi muhutta open counseling tawduna ahanba lakpadu khudong chaba pigani hairiba open counseling asi thasi ki mangara pangthona college asina mangjongna notice thokibani adumainama state asida vice president lakpana akhanaba security ki section tharong leiba maramna counseling gi numit asi hayeng October 3 ta iyai thokibani counseling gi pau si phangbadagi college ta ming sanba phangdriba masing yamlaba mahiroi nupa nupi punna samaromna ngasi numidang pung 9 lom taba matamdagi college ki gate ta ahing yarektuna kiu lengba hona kibani hainasu pau sna pali atop paw mana soidana karakadaba miyoi taraga manga khaki ming pibiu and loken lakadari taraga nithoi suba Manipur Legislative Assembly ki mikhala sida BJP dagi soidana kagani haba miyoi taraga manga khaki ming pibiu BJP na absolute majority fangani haina makho pongno lauribasi miyamda minam libani haina Manipur Pradesh Congress Committee ki President and Loken phongdokre Wangjing Tentha Assembly constituency gi Khongjom circle dagi hanagi MLA Laisram Sarachandra masanupa Laisram Saubu yauna Tentha circle amadi Wangjing circle dagi marueba miyoi khara Congress ta yorakpada okpagi thoramda wa ngangladuna Lokena makhatana hai Indian National Congress ta miyamgi thasba nomu gi hengalakli lakadariba assembly mikhalasida Wangjing Tentha A sida Congress na soidana mai pakani habigi thasba lai haina supali Atopa pawamana abonmai miyat ka mari lainana fagat kiba ani makhatana police custody da remand pikre haukhib September 12 da Tamenglong headquarter da pangthokiba go to hills thoram pangthok phamdagi athuon abonmai bu khutpu amana fadana pukhraga hatok lambigi thaudo aduga mari lainana fagat kiba ponthanglung panmai sai nifuga teret amadi lanchu paw bosco gonmai sai nifuga nipan ngasi Chief Judicial Magistrate Imphal West na thasi ki taraga manga phawba makhatana police custody remand pikre case aduga mari lainana fagalaba 1000 maning tribal colony digi ponthanglung panmai sai nifuga teret amadi langol laimanai digi lanchu paw bosco gonmai sai nifuga nipan hauki September 19 digi ngasi phawba numit mapani police custody de lairak loinana makhoi ani bu ngasi court Puthok makhatana numit tarani police custody remand pibinaba ayona prayer torokibani accused anigi maikai digisu remand objection sing fine toroki ngasi court asida satakiba remand hearing aduda case asigi ayona thamkiba submission aduna palibadi accused anigi mathakta wong pong satabada ponthalung panmai hairiba miyasi National Socialist Council of Nagaland Khaplang fraction gi self styled sergeant oirama miyoni Maasi mamangnas tungan ba casing mari lainana mangarak farure magasi National Food Security Act ki subcontractor oina laiduna percentage kaklaga singi larhulup amagi fan khongat pegi thabak tawi hairi amaramda accused lanchu paw bosco gonmai hairi ba miye sisu singi larhulup amagi fan khongat pada natana crime kya sathaduna state asigi mausa gi punsida akai ba pi ba sena ba miyoini maasi National Food Security Act ki makhada yen thorak pasingdagi percentage kaktuna singi larhulup singda fan mating pangbada senai haba masana yare adumainama mamangna pikhiba police custody gi remand aduda makhoi anigi covid test result ngaiba Gandhi Jayanti gi suti oikiba amadi JAC gi ban laikibana maram oiduna investigation mapung fa ngamkide makhatana investigation sathabagi tangai phadaba leiba maramna police custody gi matam numit tarani sangdokna ba prayer tawki haina pawsna supali atop pawmana Thabak haidok tabagi Mikhal boycott tauragani haba pawmus phongli Manipur State Power Distribution Company Limited MSPDCL amadi Manipur State Power Company Limited MSPCL gi makhata tongan posting launaba pangthokiba examination gi result Mikhal mamangda haidok trabadi candidate lak amagi imung manung sing yauna Mikhal boycott tawbagi khongjang changsilagani haina All Manipur MSPDCL amadi MSPCL exam candidate 2019 ki General Secretary Loitongwam
Juliana Fungdokre. Ngasi association asina sinduna Imphal gi Manipur Press Club ta pangthoki pa paumi sing unabigi thawram amada Juliana hai Manipur State Power Distribution Company Limited amadi Manipur State Power Company Limited ki makha tuan group C amadi D gi posting launaba haukiba kumja English ngani ga taraga mapan gi December notification thoklaba matungda kumja English ngani ga kun gi January thada exam tawki thabak lobagi exam pangthoki ba sei ani rom pharak laba phawba phal haidoktana laidibasi lainga asigi asonbani exam haidoktana laidibasi gi mayokta association gi makai digi kera khana lengakta taksinduna lakhibani haukiba September taraga nipan su association asina memorandum amas minister da pisin ki amadi khongjang sangsinana ba sem sakhibani adumainama lainga ki mekedigi September kun phawgi manungda haidok lagani haibigi thajaba pirakpadigi matam khara khongjang handokhibani October 3 yoraba phawba lainga na pikhiba thajaba sing thabak to onthoktrabadi association asigi thawmi singna wakat khongcharama satnanaba honabada police na thingjinduna satlankhide haikhenasu pausna pali Makasa tarakpune tentak na mayamna maruiba paukra ka pizage Manipur Technical University gi BC gi wathok Education Minister na khut thingjinduna khabai khara saruba High Court na mawalaudre Minister gi UO not sanahandre BC gi sabsab thabak sing tahongadabni haibigi order pikre haba pawma maruiba pawmoina phongli Oza Laifrakpam Tombina Manipur Technical University gi regular vice chancellor oiraglaba matung super Annuation da October English ngani ga kunda thabak tagi potharaba matungda amuk hana mako university asigi BC oina stop gap arrangement da regular BC ama half trip phawbigi oina appointment pi duna thabak puhalakrabasu education minister na UO note ama isilaktuna university amagi BC amana tawgadaba thabak thoram sing khut thingjinduna kakthatlaga khabai khara saruba thawong high court na illegal oiba minister gi thawong ni hairaduna mawa laukhidaba ga loinana education minister gi UO not sanahandana thamkhiba ga loinana university asigi regular BC ama half trip phawbadi oza sida BC gi mapung faaba thabak thoram sing pangthok hanana ba khankhre High Court of Manipur gi maikedi gi Manipur Technical University gi oina puwari ohoragadaba judgment amasum order asi ngang justice MB Muralidharna laukthokibani Education Minister na UO note ama isilakpaga loinana mahaki UO note asigi ngaklauda Manipur government ki deputy secretary higher and technical education nasu university asigi BC na pangthok jagadaba thabak thoram singda hansak ngasak saduna thamnakhibani adumainama Manipur Technical University asigi regular vice chancellor oina purakpadigi October 2020 da super annuation da thabak tagi potharaba matungdasu el tombisu university asigi regular BC laitabadigi makpu August taraga taret ingsinganiga kunga mathoida commissioner higher education thokpo order amagi matungina stop gap arrangement oina anaba regular vice chancellor ama half trip phawbagi oina university asigi BC ohelakhibani hana spouse na phongdorakli Marathana state sigi wangmada thokpa atenba paw kharaga mayamna thamjage cylinder pokhaibada nupi ama siri angang mari sokle LPG cylinder ama pokhaibada masagi sei kuntraga manga surobi nupi ama siri ama sumaki masa mari sokle haina yum sakaisa numita fire department ki official amana phongdorakli thaudo odu leba pokpa numiki numidang na thokibani official sigi matungina gali number 8 thokliba maisakpagi thaudo odu aikhoida call tawtuna khangalakhi Central Delhi gi Anand Parbata thokpa thaudo adu numidang pung 8 mangaram tabada report tawrakhi sohadi sakliba maikhu laksinana ba thaudok thokphamda fire tender ani sangsanki asokpam yoi mari rescue tawki matung tarakpara asokpa singdugi manungda amasiki maihau langpo adu mapung fana laksinbada pung ani sangki sohadi laikhidraba nupi adu Sushila kawiyamasum aso apan nanglaba angang mari dugi manungda maki masanupi ahum Mansi sahi nipan, Minakshi sahi nipan, Monica sahi mapan amasum Mohan kauba sahi taret kinupa masa ama yawi amasum apokpa singdu RML hospital admit tawduna laikatnari haina supali amaramdana worker singda numai kapada masagi makokta pankre awabigi masak oiraba thaudu amada Karnataka gi Dakhina Kanara district sahi taraga taruki nupa masa ama mapana
workersingda nungmai kapat makokta pandana phibam lungna sokle haina police phongdorakli police ki matungina worker anina makhoigi pitokom thokpa senpham pithoknaba taksilubada mapaduna makhoibu nungmaina kapkhibani Mengaluru Police Commissioner and Sasikumar phongdorakpada thaudodu leibakpokpa numita Bainsari Express Cargo Private Limited manakta thokibani amasum kapkhiba nungmai maru singdugi manungda ama class 10 tamliba mahiroi Sudindragi oi thangba mit phawraga makokta inchi taretagi nipan sangki nupa masa asi ICU da leiri Police Commissioner na makata na hai mapa dugi license nungmai ama lei Police na maphamdudagi kapthokraba tokning ani recover toki adumenama thaudodu sapsana karamna thokibano haiba khangdri hainspali makasa tarak poina to papawa mana Congress ki MLA khara BJP da yauraba yai All India Congress Committee AICC gi manungda sauna mot manadaba amasu mamai sadaba maphamdi ising pul khingmagumna thok Niklaga lairiba asigumba Manipur Pradesh Congress Committee manungda sauna mot manadaba lairabra haibigi wahang lakle AICC gi manungda mot manadabigi manungda yamna maruiba wafam ama oiribadi Gandhi family natrabadi Congress ki lusingbu oiba yadabra haibasini amaramda AICC manungda lairiba matik saba lusingba sing Congress President oiragadi sel putu o hairakani haibigi akiba laibana President oibigi wafam lakle adubo Congress President Sonia Gandhi amadi masanupa Rahul Gandhi di sel puthokpada award palaiti maramdi laikhidraba Bharat ki Prime Minister Rajiv Gandhi gi mingda linkhatpa Rajiv Gandhi Trust ki mingda asoba sel yam amalai aduna sel puthokpa ngamba organize tawba ngamba miyoina AICC gi President amadi lusingbu oibasi masana tabani haidi Manipur Pradesh Congress Committee gi manungda su sab manaba wohang ama lakpaga loinana MPCC hanagi Minister Ibobi gi family politics tawpham la haibasini Handak Congress na marai sa tharaklibasi Ibobi na CLP gi leader oiba to u yadabasini Handak khaktadi Minister Oiba Yabra Yengjakhige haiba mahaki wafamasina Congress Party marai sai tharaknabagi maram ama haibadu ohele hauzik oiriba CLP leader asi mahakna sahi taraga manga subna Minister oiringai matamda tawkhiba dictatorship ki phibam aduga sa manana leiri Minister oidraba matamasi phawbad makpu unanaba hauzik leiriba Babu Paragi quarter the Satpada Pung Ani Ahum Subna Nahelaga Tami Habigi Wapam Kasu Fongdorakli MPCC gi President Oirama Sri Gobidas Kontauzamna Handak Party digi resign Taubadanatana MLA digi resign Tauraga BJP da Satkibadu Matakta Pankriba Wapam Sing Asidani Gobidas Kontauzamna Wapam Asi Maki Masindagi Media Sing Fongdoktrabasu Magna Kwaidigi Naknaba Mioida Wapam Asi Fongdoi Ibobi na CLP gi leader oiba Congress MLA amata pamde wafamasi CWC gi member oiriba MLA gai khangam masada su MLA singna haikhiba leire adubo AICC gi President Sonia Gandhi na Ibobi CLP leader ohengadabani haira haibigi wafamda penadabadagi Congress MLA kya mathang thoknarakhibani hairi ex CM Oiba gi masanupa henari yauna MLA khara Congress tagi tholakhiba adusu penadaba kya leibidagini aduna haujiksu Ibobi gi thawongda penadraba MLA khara Congress tagi tholakpaga BJP da yaunanaba poram phawba loikhre hainari Congress ki maruibu lusingba amaga wari sanabada magna hai sahi tarakun Manipur Congress Party si haugatpa namgadaba mandre penadaba mayamna Congress manungda sausaduna leire singdagi karakpa MLA sing yauna Congress MLA khara resign tawraga BJP da mikhal thengnagadaba male saliba thasigi mapandagi tarada BJP ki National President JP Nadda lakpasida Congress MLA khara BJP da yawkibi yabigi oithokpasu leire rajniti tawnariba lusingba singasi kathokpagi wakhal amata leite masa masagi kanaba thiba family politics tawrakpa maran mathum mayam ama lepsilaga party bu makhoigi khuba manungna thamge habu wakhalon aduna maramoiraga saukraba Congress Party ngasi Manipur di laikha tab haurakle Congress Party mapung fana semganaba hotnabada sai kharadi sanghigani amasum ariba politician singasi satkraba matung
thawna leba inkhalakliba naharol kayagi makhuta Congress Party laklaba matungda Manipur Congress amu halakhigani Manipur gi miyamdi Congress pu yamna nungsijabani lusingba singasigi matawda Congress thadolaga BJP da sangakhibani BJP su sapmane hauzik oiriba Manipur BJP gi phibam kuina satloi Congress Party gi sasan ama Manipur lakpadu aikhoi punamangna ngaiminasi haina phungduraki hainasu pausna makatana phungdurakli Loshilakpoina to papawamna pistoki wari sananaba NSN IM gi lusingbussing Delhi da thungkhre NSN IM gi TS Muiba yauna makok thongbu lusingbussing center ga mathang round gi pistoki wari sananaba New Delhi da thungkhre Naga lusingbussing asina ngasi Home Ministry gi advisor amasum hana gi IB gi special director Akhya Kumar Mishra unaraba yai masigi matung sagol sunamita Ministry of Home Affairs gi additional secretary North East Pius Goyal unaraba yai mifam adu center gi maikei digi IM da demand tawriba tokhaiba flag amasum constitution gi wafam adu handoknaba takshingani haina senior government official amana phongdorakli center amasum naga lusingmusing na matam sangna panduna laklabi issue sigi sapsaba waroi sinama atuba matamda purakpa pamli Neda North East Democratic Alliance ki chairman su oiriba Assam ki Chief Minister Himanta Biswa Sharma amasum Nagaland ki Chief Minister Nephew Riona Santi gi wari sanabasi makha sathanaba kana honaduna lakli makoina naga lusingbasing oiriba Muibabu unaduna wari sanabasi makha sathanaba taksinduna lakhibane center na pisto asigi interlocutor oina Hablakiba Nagaland ki Governor RN Rabina Tamil Nadu da transfer tawkibaga September kunda center gi mihut oina Mr. Kohima da laktuna Naga lusingbusing gi wari sanaba hokhi amasuma khoibu mathangi round gi damakta Delhi da laknaba baton torambani haina spaw sina phungdorakli amaramdana UDA na thagatpa phungdokre center amasum Naga group sing gi marakta satharakiba wari sanaba amukhana makha satharakpa UDA United Democratic Alliance na thagatpa su phungdoknarakli Loshilakpoina tentangna kantena katanga thamjage Urkhul district asu paktaknana san iroi sire Urkhul district ki manung sanba border village oriba tu som khulen amasum wahong da masakhangdaba laina sandoraktuna paktaknana san iroi sibigi thawdok sing thokpadigi ngasi veterinary department gi mi manga na saba team ama Imphal laktuni gengsinba hokre hari veterinary team adu ngasi nungtil pung 3 rom tabada thunglaki amasum iroi sibigi thawdok sing thoklibi mafam na satki Makoina sibe iroi sing adu digi sample law gi thabak su sataki sample sing adu Imphal da test tawraba matungda sa sing asi sapsana kari maram digi sibunu haiba khangjagani hari khunja sing gi matungina village development committee na haijabadigi singai MLA Khasim Basumna veterinary team asi tharakpani hainasu pausna makhatana phongduragli duga hausiko inadi paus matang asai lusinjarage pathoksa kibra soikib lan kib yaurs myanu akpigini matam gi maroebi i paus myamda leptana update pijarake hainasu channel sigi mekedi gi thamjari and thank you